Manipur amasung Delhi gi CM khannaba ngasi Delhi da khanaraba yari. Manipur amasung Delhi gi anauba Chief Minister oigadaba miyoising khananaba hayeng athengmada Prime Minister Narendra Modi yauna Delhi da BJP gi awangba thaki mifam pangthoklaga arep ama lauraba yai hairi. Paugi likhunsinna phongdokrakpagi matung inna mapan laibak ki khongchatta leiriba Prime Minister Narendra Modi na hayeng Delhi da halaklaba matungda handakta mikhal pangthokhiba Delhi amadi NB renafam thadokibadagi hangduna leiriba Manipur gi anauba Chief Minister sing masak khangdoknaba mifam pangthoklaba yari. Manipur da kana Chief Minister oirakpa yabage haiba khangdana leibaga loinana mana pamjaba miyoisinggi ming pangpanda panarabasu kanabu Chief Minister oina hablakpa yabage haibadudi Prime Minister Narendra Modi na halaklaga pangthokpa mifamda warep lawgani hairi. Delhi gi oinasu makok thongba lusingba kharagi ming kanna panaba marakta thasigi 18 da anauba Chief Minister wasak launaba THOURANG fawba tawba hokre. Hayeng ayuk pung 9:30 dagi 4 fawbagi manungda Prime Minister Narendra Modi halaklaba yari amadi mahangna halaklaba matungda BJP gi oiba awangba thaki mifam pangthoktuna Delhi amadi Manipur gi anauba Chief Minister oiba yaba miyoising masak khangdoklaba yai hairi. PR THAMKHRABA matung security ki section THOURANG yamna HENNA KANSINKHRE state asigi Chief Minister oiramba Nongthomam Birena tha asigi 4 da resign tokhraba matung ngarang President rule chalaikibadagi Imphal da security ki section THOURANG hanadagi yamna HENNA KANSINKHRE. Imphal gi maruoiba mafamsing haibadi Raj Bhavan, Chief Minister Secretariat, Kanglagi Nongsup Thangba, Sanjenthong, Moirangkhong, Kaisampat amadi Konung mamang singma mafamsingda bulletproof gari sing yauna ahenba security force sing thamjinduna duty tawhanba hokre. Masigi su mathakta MLA minister singi mayumgi manak nakpa mafamsingdasu ahenba security force kayamarum thanjinkibaga loinana numidangi matamda security force na lambida check tawbagi sangsu yamna wangkalakkre. PR lakpa matung security arrangements sauna ahongba lakliba asigi matangda police official amana phongdokrakpagi matung innadi state asida political oiba ahongba khara lakpa maramna pamdaba thodokching thoktanaba ahenba section THOURANG lokhatpani hairi. BJP gi North East in charge Sambit na Manipur gi territorial integrity kaihaloi haikre. Laibak asigi President Draupadi Murmu na Constitution gi Article 356 na piba provision singi matung ina 12 suba Manipur Legislative Assembly suspended tawre amasung state asida President rule chana le haibagi proclamation ama ngarang tharakibaga loinana Ministry of Home Affairs ki maikaidagisu President ki proclamation asibu aiba se role oina thokraba matungda BJP gi MP su oiriba party asigi North East in charge Sambit na Manipur gi territorial integrity hanagi fibamda aduma kaihandana thamgani haina phongdokkhre. Wafam asing ngarang Manipur Legislative Assembly bu President suspended animation da thambaga loinana state asigi lengak lon hakthengnana paisile haina lauthokraba matungda Sambit na paugi agency amada phongdokkiba warol singi manungda yaukibani. Mahangna news agency aduda hai Manipur gi Governor Ajay Kumar Bahlana pirakpa report ki matung ina Manipur Legislative Assembly bu President suspended animation da Thamlkpani adubu Manipur gi Assembly asi matang matamgi matung ina President na hingat halakpa yai haiki. Aduga Manipur gi territorial integrity ngakani haiba wafam mahangna phongdoklaktuna makhata na hai BJP gi oinadi Manipur da ingtapa puraknaba amadi territorial integrity ngaknaba angamba thakta hotnagani. Manipur gi territorial integrity gi matangda compromise tawroi illegal infiltration yahaloi amasung masibu akanba mawongna thengnagani haiki. Sardana Sambit unagi haibda yaraktre. BJP Manipur Pradesh ki President A.Sarda na Imphal da hojik leiriba BJP gi North East Coordinator Sambit ga unagi haibada unabagi khudongchaba piraktre hairi. BJP manungdagi fangba paugi likhunchingna hai ngasi BJP Manipur Pradesh ki President A.Sarda amasung BJP Manipur Pradesh ki makok thongba luchingba singna hojik Imphal Hotel da leiriba BJP ki North East Coordinator su oiriba National Spokesperson oiba MP Sambit ga unagi haibada BJP Manipur Pradesh ki organization ki mihutsinga unakhiroi haina Unahankhidre. Center ki leader singna Sambit da kari wafam thamlakkibanu haiba khangba ngamdre haina su paugi likhun asina phongdorakli. Thenglabsu Thengna President rule Thamlkpa taramna oi kim matam khara Thengtharabasu Manipur da President rule Thamlkpa khwaidagi mathau taba mani haina Kuki NP Manipur gi Secretary Information and Publicity Janghaulun Khawkimna press thadrokpa chirol aman hari Chief Minister N Biren Singha gi lusingba Manipur government ki makhada law and order collapse tawkiba aduna
Kukizo miyamda amuk hana mensinba ngamlaroidaba awaba nanghanki. President rule Thamlkpa asibu thagatpaga loinana N Biren Singhana resign tawkiba natraga President rule thamba asina Indian Constitution ki Article 239 A gi makhada separate administration ki demand adudi toknabagi wafam leiti hairi. Sahi kayadagi Kukizo miyamna Manipur gi administration makhada systematic oiba mawongda discrimination chatharakpana aikogi punsi sauko taurang mahai masing ana layeng sang amasung basic governance ta sokhanduna lagli. Mi kaya gi punsi mangan kiba khul kaya thukai kiba amasung mi lising kaya landinahan kiba aduda aikogi miyamda chathakiba chumdaba thawong adugi evidence oiri. State government ki makhada Kukizo miyamda chathakiba thawong sing aduda maitaina dominate tawba administration amaga punna laiminanaba adu oithoklaroi hairi. President rule thangkiba adu manglomda changsinba khongthang ama oiragasanu ka henna soksilaba wathok asigi waroisin oiba yaroi. Kukizo miyamgi hak amasung khudongchabasing adu India gi citizen ama oina mapung phana recognize tawduna tonganba administration ama piduna security dignity amasung asumba governance helaba matam adumaktada asengba justice adu fangani. India government na aikoigi ipaipu singna thambiramba lam amasung kanglu simbu ngaknabagidamak leiriba village volunteer singa loinabada ka henba mawongda thabak tawroidabani. Kukizo miyamna leibak asigi constitution amasung law singakna chatli amasung adugumna India government chu tawrakani haibagi thajaba adu thamli hairi. Center na Manipur gi miyamna yengliba midyang asi second class citizen amaki mawongni oibobi. Center na Manipur gi praja singda yengliba midyang asi yamna hanthaba second class ki citizen ama oina uribra natraga Manipur gi praja singi tawningba tawraga loiri haina khalibra haina PLP gi lusingba hanagi chief minister oiramba Okram Ibobina Phongdokkhre wafam asing asi nungtil Congress babanda pangtokpa paugi mifam amada phongdokkibani. Mahakna makha taraduna miyamna democracy gi makhada khankiba Manipur gi lengakta central government na yengliba midyang asi miyangi mandate ikai kumnadabani. Assembly fangadaba nomata ngairaba matamda chief minister bu kauragi resign tawnaba pautak pirakpa PR thamdilakpa center na yengliba midyang asi khangbada yamna wai. Haudik oriba fibam asida athubada yenaba yautana lusingba ama khanduna state asigi tangdu leitaba handilhanaba sinbiyu. Thokhaningdaba thaudok 2012 gi May 3 gi thokiba adugi hek nonganbaga security advisor na unit 5 command gi chairman oigani hairakpagumba Manipur gi praja singna democratical elected government ama laina madugi chief minister aduga home gi in charge puriba adubu makong makut punsinbadawna thamlaga shakti muliba asi Congress ta oramlabadi nahana loinaragani. Manipur gi democratically elected government haibasi Congress ki oiba natraga BJP gi oiba yai. Manipur da lairiba miyoi lakh 13 henbagi mandate piduna sasan tawribani. Masibu respect tawdaduna makoina haukiba tha khara chahi khara asida yenglakliba midyang asi khangba yamna wai. PR asi officially ngarang order thoklabasu Manipur dadi aigi oina yamna kuiri haina khali. Unofficial oiba PR asi haujik lairiba union government na thamduna Manipur gi praja singda yengliba midyang asi aikoina tawningba tawraga loire haina khalibra haina su phongdokki.